Aranba yamna maruiba update ama pandamdagi lokhutchage social media da Aranba Sandokpa Amadi Karan Tabasing Faragani Chief Minister Biren India lengak na manipuri gilam inchi ama phabo thugai ne ki firep leite Biren lupa crore song kuntra rongi benefiting ethaktun anobe scheme kaya launch tawkre manipuri lengak lupa crore song kuntra rongi tongan pe scheme ni fugataru ki khudong chaba sing apun beneficiary lakh mari rom henbada phangandun anobe scheme ama di program kaya su launch tawkre status the nation gi larger interest ki damakta ikoi khang bakan masangi manipur gi rang asi influx ama drug na thokan bani haina india gi UN report pali india sung asi de mikap thokle india lengak na manipur gi lam inchi ama ho thugai ne bagi firep laite haina chief minister nongthombam biren na phongdokre Tauram aduga mari lena chief minister na makha tara duna manipur gi rang asda thawai tha ki basing mumalem na mangloi thawai tha ki basing asina lebak asigi miam bu mikap tokar lem asung thawai tha kra basing asi tungi mirol gi damakta de heru oidagani haida duna thawai tha kra basing asigi mahi soidana phangani haibagi thajab su chief minister na phongdoki mahak na hai manipur thokli ba sahi ama helaba irang asigi matang da prime minister Narendra Modi na wangang kite haina maikai kya dagi wahum kya phongdorok li basi yaning de parliament mifam da prime minister na manipur gi irang asigi matang da wa ningthina ngangki social media da Aranba kaya sandokle maram asna social media da Karan Tabasing phanaba hotnaragani haiki thorom aduga mari leinana wafam thamladuna chief minister na phongdoki bada pali baringang asna tongan be scheme ni futaruki khudong sabasing beneficiary sing da phangali masing manung da relief camp da leiba IDP sing ki oina lupa crore kuntra ka taruk yauri lanjena tun leidiba sing manung da imung lising maga sama kuntra ka taruk kin nauna yum saraga hongjin be yana lupa crore kunsu kai thokle hairiba yum sanaba senfam sing ase kacha semi paka amasung paka gi yum sing matung ina cha da 50 gi senfam hena pitokani haiki loina leibak asigi amadi state asigi larger interest ki damakta khoi khuding makna changi NRC gi matang da Kuki in Supreme Court ki matung in nasat hanba thabuk pai khat pada phongdorak lebo wafam asima positive side ni Manipur gi oiriba pibam asi influx amadi drug na thokan bani haina su India gi UN report te yauri India sung asi te makeup thoklak le India gi intention da manipur insi ama phawba kahen bagi wafam leite haina su chief minister na phongdoki ngasi thorom adu da beneficiary maudragni thoi khangga tuna tongan ba scheme sing benefit sing direct benefit transfer ki khuthang di yenthok pa huki makha tabasing mari lena district deputy commissioner ki khuthang di yenthokani haidi aduga mathang gi update asina sin Kuki zo terrorist Taktho labata da ingta papurak pangamgani CCSK suspension of operations su kudung sabalo ga misa miam de landar li kulai pai sin Kuki zo terrorism Taktho padata lebak asi ingta papurakani amadi leminari pe furup kudimak nungsi sana na hingminagani haina committee of civil societies kang leipak na phongdorokli CCSK gi policy secretary nongthongbam Gobind Mitei na thador ko serol amana hai thadara ga mari farak laban lan asi gi horok lon asi India gi policy amagi makada satharak proxy war ni haibasi akhang hi kana haina badigi loina khangnare India gi wangmada leiriba leibak singda thamgada ba lehingada ba uhandaba thawong amadi kanglon kya gi yumpham thon bada thoklak pa thawong no helak pani haiba se su khangnare masi khudong chaba sing silauraga hokiba sahi kya gi mamang dagi sin Kuki jo sing na makoi gi mangjaba mangnan jawri reunification ama Kuki len chaling mang phawno na ba saklotuna India government gi mateng lowtuna mapanda abating bangba saraga tongan ba lalong kya wena border land selectuna mising hengalak pa nauna citizenship on thorak pa singjaw amadi chingmai kok thoklaga lem na sel tan silak pa kulai paiba hengalak pa tribal gi mingda lam khopsin ba minority gi mingda bureaucrat masing hena fangna ba lobby tarok pa constitutionally right hena fangna ba hona ba tana dharma gi mingda indigenous peoples ki marak ta sing chep thaduna thugaina ba hona rak pa ngasi di ure tare kwaide gi maru elbade asikum lo ba tabuk sing astam ko thongli ba lamdam asi ba masetan thugaina ba hona ba miram dagi sangsilak pa sin Kuki zo mitop singe lal hawba sing asini hairi serol sina makha tara duna ngasi iram da masada khun dominate be community sing marak ta mitei khakta ta khut thaduna hatpa tuppa khul kaya mangta khandona utparhan ke apha makhani kulai nongmai bom na landarak be sin Kuki zo singi kulai pai be sing haiba su khangnare luri bedi haiba kulai pai be kangbu sing leiri be singi mafam amadi tampaki akoi beda makoi ki masing yam laba designated camp kaya hangduna mitei haiba purupasi mutatna ba tampaki akoi beda camp salan ba si su amani hauzik manipur gi mafam ayam beda behli ki police station taraga mapan na kon mafam sing na tana thai mafam sing di armed forces special power act lesingam sam pani kai gani panchan aribani adubu sing gi mafam kaya da masing khangduna leirbe security sing na misam miyam da khu tharba lamhen ba kulai pelbe sing asi kari gi control to bangam jibanu haiba sini wang asi hanglubada makoi di government of India ga suspension of operations su satnari haina khumlok da su da yauriba inari ba hiana warun kun atumak hairiba kuyak pinarba lan hoba singna in libra
ngakna satlibra haibadi ngakna satte inde adubu makhoi partner or security agency sing makhoi da mathau hapa kum tampaki misam hatpada saingak pibagum tawri loinana masi khangna intelligence ki kangbuna so asing wa paupi to bugum tawri madugi mohota tampaki kangbuna government da nongmai laukhre amadi maira pai bising security sing sathok sasin tawbada apan ba piri haina claim tawduna leiri maral siri masina maram wer lan asi leptabani makhatana sangthan bani lan so sik molam henba terrorist kangbu asina hauba makhang hek leitana samtaba terrorist thawong karisu central government asina kangsin usinadana leirabano haiba wafam thamlagli suspension of operation sui khudong chaba lawraga misam miyam da landarakli ba khulai paiba sin kuki zo terrorist takthok patana leiba ka sing tapu purakani amadi leiminer be proof sing marakta nungsi chanan hingmina ba ngamgani matamasi orpada lamdamasna leiriba miyam thabuk tawri haina lawriba political party sing amana amada taisina tuna maran sina tuna masakan nabagi thawong amadi miyam da pangba sibagi thabuk lepiu khulai paidral lamdam sibo thugai gani haina lawriba mitop miyansa Kukising da terrorist sudagi lauthok nabagi pire miyam khakna lauthok piu central government at sethaduna taksin biu ing tapa hanchil hangani haibagi mingda matam khara leiraga yeknabas kilambi pikhiba yaba lamben amata tawangang bi kanu haina su CCSK gi serul asina phongdorakli